Langka Taniuluang Village Authority na Ngashi Ayuk Pung Mkhai Henlakpada Knf na Langka Naga Village KANGPOKPI District terror attack CHATTHARAKKHIBABU AKANBA MAWONGDA YANINGDABA PHONGDORAKLI Langka Village Authority ki maikadagi thadorokpa cherol amada Villajang khulda leiriba kuki terrorist ki KMC Nanshu Militant Group KNF Guinea KNFP Shu Group T KNFP Home Secretary Jangboy Kipgena Command Tawi Haiba Jangboy Kipgena se KANGPOKPI da leiba Su amadi Nansu Group Kuki Militant Singi Unified Commander amani Maramaduna Langka Naga Village CHATTHARAKKHIBABU attack asi makoina oifam thoi haina phongdorakpaga loinana IT Road area da leiba Naga khulsing attack CHATTHARAKKHIBABU yai haina cherol asina makhatari Maramaduna lengak asina athobada akaknaba matamamada KNFP gi kadar singi matakta investigation chathabiu amadi matik chaba action lokhat piduna khunsing ngak senbiu haina appeal tawrakli